Sangkai village da chana thaknaba polam phangdatuna humanitarian crisis mayok narakpadaki Kuki nupising na wakam ipam chathakre Kuki amasung naga nigi marakta ungkhanariba asina maram oiraga Ukhrul district laidiba Kuki sing chana thaknaba polam sing yauna nongmagi tangai phadaba polam sing phanglaktaba humanitarian crisis mayok nare masina maram oiraga district asida laidiba Kuki gi miyoi sing district administration ki maikai dagi chana thaknaba yauna atay mathokta ba polam sing phangan biyo haina ngasi Kuki women union Ukhrul gi banner makhada ngasi Sangkaida Kuki nupising na wakap mifam chathakre working committee on Kuki civil society organization gi midyeng makhada chathakiba wakat khongjang aduga mari leinana organizer singi maikai dage phongdokhibada Kuki miyam gi mathakta nagasing na chathok chasin tawbada athingba thambada natana nongmagi tangai phadaba polam sing yauna chana thaknaba sing Kuki khulsing da pusinba yahandabana miyamna awaba kaya mayoknare maram aduna district administration gi maikai dage hiramasigi matangda akanba midyeng changduna mathok taba thabaksing paikhatpiyo Kuki miyamna thengnariba awaba khudongchadabasing ase matam chubbagi oina waroisin puraknaba Ukhrul district Chaitanya IAS na khongjang changchiliba myoising asiga unaduna chapchaba thajaba ama pidriba phawba haujik changchiliba khongjang ase handokiroi haina haiki khongjang adura saruk yaribasing na tangkhul singi oinadi security na escort tawraga chana thaknaba polam sing pushili adubu Kuki singi oinadi tomina laishili DC gi maikai dage citizen khudengmak chamana bambe yengda thabak tawguthabani akaknaba citizen amakaki thabak tawroidabani government na michang mikhai naidana thabak tawbiyo Ukhrul district ta lairiba Kuki jom yamna mayok nariba humanitarian crisis asiningthina ubidana masigi waroisin ama puraknaba hona biyo haiki panba yabadi Kuki singi maikai dage tangkhul nagasingna lambi thingba yauna Kuki khulsingda chana thaknaba polam sing pusinbada athingba thamlibasida laingakna miyeng changbiyo haina ngasi wakat mifam chathakrabachu hojik Imphal Ukhrul lambi ase Kuki singna athingba thamduna tangkhul nagasingna chatpada athingba thamlibani Jun 18 dasu Kuki militant singna Ukhrul district ke Bongkot Chapuda Imphal tamna layengba lakhiba tangkhul naga ahum pharaga pokhibadagi litan police ke osina luchingba team amana rescue tokhibani hari